ngasi numida waram phongkiba tongan manipuri sifhongsing amasung thokkiba thawdo wathoksingdagi maruoibi ipausing mayamna thamjage ahanbada kanglaipak ki mairadagi lakusaraga desamna education as ki director gi ka amadi SSA gi office solon singkre desam gi thawmi ahum fajinkre lakadoriba pre primary gi oza lawnaba honariba sibu yaningdaba phongdoktura lamphel da leiba directorate of education as ki office amadi imphal gi babuparada leiba Sarva Shiksha Abhiyan SSA gi office ngasi Democratic Students Alliance of Manipur Desam na solon singkre khongjang adu saruk yaki ba Desam gi thawmi hum police na fajinkre Lampel police na fajinkra ba Desam gi members sing adu di Desam head office gi secretary finance oinam Surjakanta anti drug abuse campaign gi secretary khangembam pilot amati Desam Imphal East District Council gi assistant general secretary Sorokhaibam Romeo ni hari ngasi ayu pung taram te khre helak pada Desam gi masing yam laba thawmi kyana babu parada leiba SSA gi office ta thomjin na solon singki madugi matungda thawmi sing aduna lamphel da satuna director of education as ki office amuk solon singki mafam adu da solon silam laga tholak pada Desam gi thawmi ahum aduga police ka muknarak padagi police na Desam gi thawmi ahum adu fajinduna lamphel police station na pukibani Thawdo adura aso apan yawkiba adumaku khongjang adura saruk yakhiba khoisawnaraba thawmisina education as ki office ta amang atakra thonki Desam na sanction kiba ngasigi khongjang aduga mari lainana Desam ki president mayengum somorjina pawmisina phongdokhibadi lemjaningai oiba sinpham ama oiriba ozagi sinpham asi lawbuda lengana train suktaw tawdaba oza lawnaba honariba si yamna debakthibani National Education Policy NEP 2020 laktringai mamangdagi hauna oza lawu matamda niyam sumna lawnaba Desamna taksinuna lakni train tawdaba oza lawu yarabadi lengana oza gi training center sing thambirano pre primary gi oza anoba oza lising amaga samaga nifu lawnaba honariba si khudakta lepadabani natrabadi makhatana makhal makha kya gi khongjang Desamna mahairoi kya ga puna sanction kigani oza amu oibigi training tawdaba Oza lising amaga nifu lawnaba honariba thawong si asauba senpham ama tanabagi lambi yakani Desam hiram amata compromise tawrai loinana athuba matamda hiram asigi matangna Manipur gi chief minister gi athuba miyeng sangduna aranu process assistem chumthoknaba honagadabani hanasu somorjina phongdokhi atopa pawmana ti minauda leiba Navodaya school mai thadok lamle More supermarket kuki nupi singna thong lon singkre Technopal district ki More sub division ki manungsana More police station ki kilometer 3 kilometer border pillar humdraga nipan humdraga taruk amadi humdraga mangani ki marakta manga suba Assam Rifles ki manakta da riba timina motha da saba doiraba sangadriba Navodaya school building arang Nungdang-Kuki narco terrorist na tumna mai thatoklamde amaromda More gi supermarket su kuki nupi singna thinjingkhraidi Pausin hai Navodaya school city mina motha village ta leiba manga suba Assam Rifles COB company post meter yankhai mukta lapnaba mafamda yamna nakna leibani sangadriba Navodaya school building ngar numidang pung nipan tarakpa duwaida kuki narco terrorist ni haina singnaba nongmai paiba mioi khra laklaga tumna mai tharamani yamna ngaklibadi Assam Rifles post ki naton sumamakta da leidibi school si mai thaba matamda matau karamna AR gi kangbuna khanghaudabano haibasini thajaba yaba paw amagi matung inadi kuki terrorist singnaba singna mai thaduna manghalamliba Navodaya school building asida patam kharagi oina maudraga taruk suba border security force BSF battalion gi company ama hongjilaktuna leigani haibigi wafam phongdokpa lekhre BSF laisin khragani haibidigi kuki terrorist kangbuni haina singnaba miyoi singa sina school building asi mai thaduna manghalamba oiramgani haina thajanari loidana mafam aduda BSF thamjin kipa tarabari kuki narco terrorist na sathagadaba hingsa gi thabak singda athingwa pirakani khanbadagi mai thadokhiba oigani hari school building asi mai sakpagi paw More da leiba fire service ki kangmuna phangmadagi mai kanana ba mafam aduda fire tender thawjilakpada lambi da nung asau kaya paisinduna thamnamadagi mai kanana ba honabada khudongsa da ba kya mai unanki lambi da nung paisilamliba sibu fire brigade ki mari leinaba gari sing lakpa matamda changmangamdanaba kuki terrorist singna sathaba plan oigani haina thajanari amaronda ngasi ayuk More border town manungda leiba More supermarket asi kuki nupi kaya amaromna laktuna solon silamle security ki kangbuna athingba piba sungam khitre hari
Kuki nupisina Chatharamliba thawongsinga sina maram oiduna More border town sida leiriba tuan community ki miyoisingna Kuki nupising amuk hana lakadra haibigi akiba punari Karigidamakta More supermarket thong nunsilamnibano haibigi maram khangmamdri Thajba yaba pawgi matung inadi More supermarket asisu athingba asisu kuki singna dominant toksinduna thamnaga atai community amata kaithel sida lalon itiki mari leinaba thaba amata tahondanaba pekhalakpa thabak oigin haina thajanari atop paumana zeribamgi nungraijangda hotel ama yauna yum ahum maisakre tha sigi taruktagi misi mina thoktuna zeribamda irang horakpana maram oiraga zeribam district asida lengana santi hanjinana thabakana pekhalingai marasida ngaranumidang zeribam kalingar ward number 1 Lungraijang dalaiba Zolamar Remamar amadi Ropui Marg Asan Basag Hotel ama tharamle Hotel asi Lalenjang Barte Mar Kobama Nakamane Hari Nakalamaromda Singdong Lekai Laiba Kamini Koba Lakidrava Vishnu Priya Maki Yumsumai Tharamlari Ningsing Bayai Tha Sigi Tang Tarukta Sorok Ating Bikuno Digi Soibam Sarat Lakidaba Taugo Digi Hona Jeribam the Yumai Taba Nomai Kapa Taubok Sumakasa Tarakli Nungraijang Bedes Kalingar Ward number 1 Mai Tharambiki Matangda Nungraijang Village Kalingar Ward number 1 Mai Tharambiki Matungda Nungraijang Village Kalingar Ward number 1 gi chairman Matwining Panmaina Equigi Paumi da Hibada Ngaranumidang electric short circuit tigi Mai Sakpasi Yamna Noiti Kalingar gi Lungraijang Haiba Kulasi Zati Sunaleba Mapama Manikanagum Lamentuen Missing Torambo Erabusu Asiguma Tava Amuhana Tawigano Loinana Ngarangi Taudo Asikanem Tawi Hotel asi Mai Sako Matamna Kunjasna Kalhobani Natrabadi Kulasi Maitumna Sako Erambasriaki Makasa Trakpoina Topapamana Ngasi Amasum Hayeng Sugunu the Kuki militants in the Landagani Hainamo Wari Sanabata Miami Binary Kanglokwanigi Marakatukli Lana Sina Satina Sogalaba Mapam Mama Oriba Kaksin District Manungsana Sugunu Amadi Serona Sima Mapam Sinda Ngasi Amasum Hayeng Kuki militants in the Nomai Kapsin in the Landana of Sem Saduna Lady Haina Kuki militants in Wari Sanabata Sugunu Amadi Sero de Ladiva Misa Miami Pipe Ponari Hadi Pauxi the Sugunu the Labor Kunja Kayana Fondorapagi Matunginadi Kokila Hulup Ama Oriba United Kuki Liberation Front UKLF Ki Lusingba Kumangi Mayamba Kupsaiga Radio Seta Wari Sanabado Kuki Marol Khangba Sugunu the Labor Mikarana Intercept over the guitar funky Wari Sanabado the Nomai Maru Lignasino Sugunu the Landana Nomai Maru Walan Biarre Ngasi Amasu Hayang Sugunu Amadi Shero the Landana Sem Sadun Layu Haina Wari Sanabado Taba Funky Hari Wapam Singasi Taba Pangmadi Housing Sugunu Amadi Sero the Labor Praza Miam Bungak Shenbagi Tabak Doriba Manipur Rifles Amadi IRB Personal Singers Wapamasi Kunja Karana Pongtok Lamba Matamna Karis Nungsati Gano Praza Miam Gitamaka Equi Section and Axian Lady have a Wapam Pongtoraki Hari Paushina Hai Nasidagi Numid Humnigi Mamandi Hon Sugunuga Lonari Chusampu District Manungsana Ladyba Laloi Fire Madi Dongyang Rom the Kuki militant sing Satok Sinto Wamadi Ayamatamda Makoina Makelang to Labi Kunjel Taba Funky Loinana Dongyang Make Rom the House Kuki militant Mayam Tomzin Lake Happy Paushu Taba Fang the Hedi Amaramdana Kokina Chatharakpa Geopolitics the Meetei na yetlak kani khangba Meetei the Landarakpani Nungdang Kokina Meetei the Landarakli Poppy Thaba Tinglubadagi Langana Reserve Forest Kanana Bohana Rubadagi Mito Kandunava Hona Rubadagi Meetei na SD demand to Rubadagi Nati Kokina Chatharakpa Geopolitics the Meetei na yetlak kani khangba Meetei the Landarakpani Haina Pambai na Lusingba UNLF ki acting chairman Nungdang Fotokre Wapamasi Iramdam Kanmalup Ikal Nasinduna Nongsum Community Hall the Pangtokiba, Hawkibasahigi Zun Taragumdo the Tokiba, Kamelok Lanpam Ningsing from the Fundokibani, Taramadu the Pambaina Lusingba, UNLFK acting chairman Nongay Singba, Lup Asigi Lusingba Kia Madi Laikai Lekai de Gilakpo Mera Pai B Club member CSO Singi Mihut Sing to Saryaki. Tauramadu Saryaki Pasuna, Kamelok Land from the Lake Hidraba Atauba Taragi Mapamda, Haikalekat Tamduna Ikaikum Nabotki, Tauramadu the Pambaina Lusingba, UNLFK, acting chairman Nongay Makataki Vita, Nasi Kuki na Meetei the Landarakli Bisi Oirakani Haina Meetei Shina Sunta Hazakide, Matamamada, UNLF Sing the Pangalkan Lerambadu, Mar Paite, Tadauna Sumakuki, Furumna Kundabam Pamsingani.
matam adudagi kuki singna geopolitics tawbagi wakhalo leramde makoina geopolitics tawrakpadagi Meetei sontahandrabadi yaroi haina asan mamiyang urakpadagi lan taba horakpani makoina pamliba apambasing pigani bot kahallu haiduna general election mamangda ayaba pithoklubadagi Manipur gi matangda Modi na wa amat angalaktabani Amit Shah na athubada amuk lakani hairamlaga adumak lakidabani Meetei gi ipa ipusingna sahi kayadagi wa na sagalakhiba apunba Manipur thugaina ba honaragliba si maithiba pidriba phawba aikhoi halloi senglaba laifamlen kaubru thangjing unong lairembi mangthok hanbigi laman khumdana lalushinba yakhiroi haikhenasu pausida makatana phongdorakli atopa pawaman kuki singna thong sabagi masak oigani singnaba polam sing pusilakpa BRTF ki gari ani miyamna mai thakre ngase pung mapan makhairom tabra kaksing khunau umathilgi maira pai bisingna fari kuki singna thong sabra sisna bani haina purak bani haiba polam kaya yauba BRBF thaba gari faraba matung gari ani mai thadun amanga ta thonkhre proclamation amadi wangu police na kalhaure haidi faraba nan manipuri ahum adudi Rajasthan dagi Sohan Lal sai kuntragani pan apokpa Sutumar Zokhar Ranchi gi Shirango Malsiring dagi Saurau Rau sai kuntraga mapana apokpa Somrau Rau amadi Jharkhand dagi Farooq Ansari sai kuntragum da apokpa Nur Ahmad Ansari kawi makoi singa sina border road task force BRTF haina thaba truck gari ahum da thong sabagi masak singa si puduna lakhibani faraba mi ahum adu miyamna waikong police station nakre thaudo aduga mari leina maira pai bisina phungdu khibada Manipur lenga na kuki singna serau maningda sajilakliba thong asi makatana sabi yaro hen athingwa piramani masida matawkramna BRTF thaba gari sisinaduna thong sabra sangma masak sing pusilakliba no haibisa asabu hanga moiri masida sunatana athingwa thamliba thong saba lusinana bohonarakpa asi angakpa phawi lengana hiramasigi matangda athuba matamna thijinana ba khongthang tokhatpiwaki amaromda nan Manipur ahumna BRTF haina thaba gari singda pusilakliba polam singadu sajik tampakta saba thong amagidamak niyam sumna pusilakpani haina mapum adura thomjilakhiba kaksinga masu Bishnupur district police ki makok phongba singna miyamna phongdoki hairenasu pau sida spali atopa pawona Kuki Khulai pai bisuna international security da asauba safu ama pirakpa sida tumina khak laibigano MMWO Thasi ki tarar ziribam lambi gi Kotlen kuki militants na CMB den gi advanced security convoy da ambush tarokhibi gi thawng si akan mamong yaningde kuki Khulai pai bisuna international security da asauba safu ama pirakpa laiba sida tumina khak laibigano sabsaba retaliate tawigi matam yore kuki Khulai pai bisinga India lenga ka lainari ba suspension of operation suwasi atubu matam da hantu haina Manipur Meetei Pangal Welfare Organization MMWO gi president Boboy Korimeyuna press thokpa sirolaman hairi solasina hai suwasi gi marumda India ki state ama oiriba Manipur ngasi kari phibam da lairiba gi haina amukta hangana yengbiyo state force da hakthengna Chatharakpa sida lamdam asida mateng pangani haina lairiba AR na ngasi phawba thaba mata pekhataba sina lamdam asigi miyam gi asoba uhangam ohele kuki Khulai pai bisina Chatharakli basi thengna ba madinga thokna ba honabada central force na state force na khudakta pangkhidaba sina irang asi makhatana lainaba honabada mateng pangba manba yaurabra haibagi uhang ama lakli masida lakliba wahang di state asina masagi maramdam ngaknaba akan mamongda honajarabasu kuki Khulai pai ba lenga ka su da lariba furup asida phone natragana lona sawale haibasida laloidra haina khale haidi solasina hai haujik thokliba wathok asi loisinana ba bar lenga na numit khrani sida atuba matamda thabak paket kadabani loinana kuki Khulai pai bisinga bar lenga ka lainari basu khudakta handokadabani masina lamdam asida santi hanjinba asoba hiram ama oigadoribani haujik oirakliba jiribam gi fibam asi atuba matam adugi miyam akiba amat yaudana lainaba Barat lengana atubada mathau taba khudimok paikhalibyo sectarians oiba mawona kuki Khulai pai bisinga phone jiribam da Meetei driver yauna security force sing sat pa yaro herakliba sida lengana su sap sapa pa kumpi gadabani ngasi gi lengak mating thokna thabak tawbiyo barat lengana tampaki miyam gi mayokta proxy war sathaduna madi thaurang yatli haibasi lamdam asigi yellow miyam na khangba matau tai masida awaba nanglibasi akaknaba jati kanglup amakhakta nati haibasi ekoi punna khangminasi loinana jiribam prajagi awaba MMW on sarugyari haidenasu pausida makhatari
ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯇꯧꯕ ꯄꯥꯎ ꯃꯤꯌꯥꯝ ꯃꯁꯦ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯂꯒꯅꯤ ꯑꯃꯨꯛꯀꯣ ꯏꯪ 2002 ꯖꯨꯟ 13 ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯗꯤ NSNIM-ꯒ ꯊꯥꯏꯂꯦꯟꯗꯒꯤ ꯀꯣꯅꯨꯡ ꯕꯦꯡꯀꯣꯛꯇ 6-pair extension agreement ꯏꯅꯗꯨꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯃꯁꯦ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕ ꯊꯧꯁꯤꯜꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯀꯣꯟꯅ ꯂꯧꯗꯨꯅ ꯖꯨꯟ 13ꯕꯨ ꯃꯤꯌꯥꯝ ꯃꯁꯦ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯅꯨꯃꯤꯠ protest day against the divisive policy of government of India haina sahi khudingi miyam loinana miyam tinba mafam da yaningdaba mifam pangthoktuna lakhi protest day gi miyam gi mifam da amuko gi lusingba singamani akhang ai kyana wa ngangduna government of India gi aronba agenda singadu miyam na khanganduna lakhibani adu bohandak sahi gi oinadi matam kharagi mamangdagi oirakliba lamdam asigi khudong sadaba phibam kaya asina maram oiraga amuko na miyam ga pullaga yaningdabagi mifam famduna amadi miyam da wa ngangbagi tangkak adudi laukhoksare adubo government of India na tawriba phattaba adugi mayokta lepagi wakhalon amadi phireb adudi adumak lengdan lairi handokpa leitri maram aduna handak sahi English ngani kunga mari ki June 13 bu kunga homdoi suba miyam bu mache tana thugaina honabagi mayokta lepa numini haiduna amuko haiduna adumak amuko amani miyam na thamude laukigani maram aduna satliba sahi English ngani ka kunga mari gi June 13 gi numit asina lakpada amuko na government of India thengthang kya da lamdam asida khundari ba furup masil gi marakta hukam sinduna manipur thugaina honari bedu gi mayokta iramdam asigi miyam na yamna section amade haisingna lemina si haina paujal pizari haidi yelawmi oiri bai khoi masil gi marakta khatna na government of India na silakani haibasi amuko na mangjongna खंगलपदगी इंग्लिश समापन मौदराग तरेट की अगस्त 3 इम्फाल मियोय लाख 5 रोंगी सावरब रैली अमसतुना मणिपुर की अपुन सक्तम कायबी यारोय आइखोय पुना हिंगमिनगदबने हायना खुलाव लावख्रबनी अमदी मियामगी वारेप लौख्रबनी हायना अमुकोगी पब्लिसिटी सेक्रेटरी हसनाम फॉरेन मंगांग सिरोल अमन हायदी अदु हौसिकुइनदि मियाम पाउस मतांग से लुसिनजरगे मस मियाम पुना नोबा अपडेट नेमिनसी